video minute mga tara khaki semjage ko arcesana yam nong ba asengbuju hoi haijaba mana yam nong ba kogi enao korounganba da kogi nupa piu na wakat khare ko aduga nupa piu wakat ka matungda musu korounganba kamaina reply pirake haibdo ai video se mayam lo wing mina se do khangani ko 1 2 3 mayam da koro yong na ba share to biyo da koro da ai mathang sai ai lo ngam ga da nufa mathang sai January dagina April phawagi tha sida aina matam thari matam piri sigi manung sida ai lo ngam ga da nupa ma Manipur da pakhang ama athoba matam da bibiro natrabadi makoi headquarter da leiba nufa ma ina fa ni se aina challenge ni maya fa ga da nupa do so ingwanda photo lemak leire ai ga chami na rubagi photo ke lem leire video proof lem lei ai thador ka ni haibio adana da korona responsibility lobi batare ai se nupa koina ba leitri mayam awabang haktang pothaba yabring si arkisen thoina korounganba khumangi post gi paokhum pirakre korounganba khumangi post di turel leirai menaba bora hangla anu leitre mayum pan khangloi dabi aribi khara pharga hapsen kharo arkisen thoidi hanjin kaiba mafamda yam special oina hapasi masigi paokhum oina arkisen thoina ma